Rural Route Market ama Bishnupur District ki Am-Istv block ki manungda leiba leimapokpam Makalakai Community Hall da hawdokre. Kurumjire Mengtabri Singh Taramakshubalo na pau sanan pijire. Manipur State Rural Mission, Department of Rural Development and Panchayati Raj Government of Manipur gi meng makada ngasi Manipur gi ahan boina nominee sukna sethagadaba self help group SHG singna puthokliba handloom handicraft ki photok sing utpa Rural Route Market ama Bishnupur District ki Am-Istv block ki manungda leiba leimapokpam Makalakai Community Hall da hawdokre. Nambol block ke manungda leiriba tuan ba Salhal Grove amadi BLF singna putopa polong kaya stall hombugani toy hangduna panganana ba Rural Roads Market adu State Mission Director shu oiriba Skill Labor Employment and Entrepreneurship ke Secretary and Bandana IAS amadi District Mission Director Bishnupur MSRLM shu oiriba DC Bishnupur Puja Langbam na hawdoki Semitlon Sinai BLF na Sinduna Pangtoliba Rural Route Market Hangdokpagi Tormaduda State Mission Director and Banna Devi DC Bishnupur Pujai Langbam District Forest Officer Wycombs Romabai Semitlon Sinai VLF ke President and Bevina Devi District Mission Manager A Amarjit Amadi MSRLM ge Official Sing Amadi District Level Officer Kashu Surwaki Taramaduga Mari Lenana State Mission Director Shu Odiba Skill Labor Employment and Entrepreneurship ke Secretary and Bandanana Manipur ge han boina ngasi Bishnupur District da hawdoliba Rural Route Market hangdokpa sina Rural area da nupiwi singna Sem Chariba Madi Putok Seriba Putok Sings Asibu Utokpa Madi Mia Mamangda Putok Tuna Yeng Liba Sina Aikogi Semilonda Sauna Kanaba Pibangam Lagani Makata Nasu Manipurgi Mafam Sin Betungna Pangtok Nanaba Sem Shari Haraduna Kunaigi Mapam Singda Ladiba Kungangi Mapam Singda Ladiba Salal Grove BLF Singda MSRLM na piriba kanaba sings asina imung manung khaktada natana khunayama saukhatbada sauna mating pamungam lagani haike Come on market James tesu apagi phasab support sisini standardized taraga apoi thadong nabagi wakalon se khalaga lerabane aduna leriba mai basics na sisu khanbiho ngasi no magi aigi anakpa se now moi khaki phoenix saba phi saba aduna tabada khare hena challenging oiba task habita ko saba Manipur ki sari ogera curtain ogera aduga apagi basic ogera mapana thadokpa yaba na standardized form si tawna bagi koi kam kana hona ni ko hona hanini DC Bishnupur Pujai Langbam na MSRLM na nupiwi singi khanduna pakhaliba thabak sing asi aikoi isa na niyom chumna kanaba loduna aikoi isa gita natana aikoi ge imung manung samadi khunai asida sauna kanaba pibada natana leba sibu so samilonda mipal tangdaba haibadu soidana ngamgani DC administration gi maikai dagi amadi leriba department sing dagi su darkar leiba khudima Salal Group amadi BLF singi damakta pinana ba soidana honagani haraduna ngasigi leimapopom da Manipur gi han boina leimapopom masigi Rural Route Market ama hangdokpa sina Bishnupur District ta leriba nupiwi singi semilonda soidana sauna kanaba pibangam lagani haina mahana makha takhi challenging oiba task habita ko saba
Manipuri without any middleman, directly to supporters, directly to the public, sign open tawraga isa na semjaba ngamba talents myam skills myam si se uthuraga semjaba products myam se market to se yam maruni koi ki district administration ki side gi koi aduga koi ki DLO ki side gi anything requirement over any support aduga any resource ba koi na help to ba koi convergence lakne ba te departments myam gastu sectors myam gastu pullaga koi ki self help groups ki koi ki teacher sing hanaman sing na kamaina hai na chokhat pura ba koi ki myam na hujik pandi ki ba koi ki rural revolution acquired revolution ama lak se yam maruni Isana isa thobok pijabata natana miyoi kyasu thobok piba ngamnanaba honabata natana aikhoigi iramdamgi pothok sing yokhatlaba amadi mipal tangdanaba honaraba matamdada saukhatba khunai ama oigini haina Avian House ki provider Songtham Durbutalana phongdokhre wafam asi Avian House ki kungamathorak shuba foundation de thoranga mari leinana Khongjampat Awang Laikai Community Hall da pangthokpa thoromda phongdokhibani mana makha tana hai lenga ki leiriba mari leinaba department singna lamdamasida yen nga ok sanarba sinjak sings asi kayam mathau tari haiba si sabsaba accurate oiba data ma puthokpiba mathau tai maduna watlibana kayam no haibadu khangdoklaga sanga loibagi lamda sangsiliba singna hena honaningbagi wakholol pokani masida department singna mateng pangbiba sangi Avian House na sahi kungamathoi honarakpa asida house asagi team singna kathopaga loinana honaminarpadagi tangkak asi yoba ngamlibani asigumlaba miyamna ikai khumnabaga loinana lenga ki thabakak ngaibagi mahutta ekoi sai sanasu thabak pinanaba honaminasi haiki tormaduga mari leinana Avian House Khongampat amadi Life Savers Manipurna Department of Transfusion Medicines RIMS amadi SBT siga kusamnarga blood donation camp amasu pangthoktuna miyo yankhai romda ipiki Sahi kunmathoi habsi nupa amagi khwaidagi maru oiba tangkak habdi sahi kunmathoi da lohong khongdong ba yaba yong pe pan ba yaba gi yamna maturity level gi status sama kaga da tangkak tu oyona sahi kunmathoi habse aina masi khwaidagi maru oiba tangkak ne khalaga masi yamna sigi matung dagi di yamna progressive oiba khongthang da yum pan ba gumna da satka da ne abi wakalon da sahi kunmathoi ji dagi milestone natraga masi dagi foundation oraga thaba kaino je howra ji habi wakalon da kunmathoi suba birthday ay kunmathoi suba foundation de ja to ke importance oina logzare pangthok saman Paugimraktana timra prematam lugzare Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Wow Soccer company gi crown makerel Chahi yankhai suraba soccer company gi crown makerel hauzik market ta phangbiragani Mahaw yamna leiba pisu yam chawba crown makerel saman mayamsu mahaw yengbiu crown makerel Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Break matung taramusuri makata pausing sangnareba Padma-Shri Indian playwright amadi theatre director Oza Ratan Thiamna lekhidrabasu maki mings amadi saktambu kaudana mitamama Manipur State Sumang Lila Council MSSLC gi complex ta sananaba kananinaba leiri haina MSSLC gi General Secretary Y Nilichandrana hairi lekhidraba Oza Ratan Thiam gi Sangai da pangthokpa thoramda MSSLC gi lifetime president PS Gunisandra Sharma MSSLC gi president Laishang Tomba council sasigi advisor tarponamadi Sumang Lila gi nupa amadi nupi artist kana saruyaduna artist sing amadi imung manungi mioi singna lekhidrabagi photo da leisukatuna ikai komno utki Ojaratan Thiamna lekhidrabasu mahakna tawbiramba thabak sing amadi lobiraban tongan tongan ba thodang sing makhatana satharabadi hingduna lehounabagi pandamda councils asina khanari hari ozagi mingamadi saktambu kaudanaba mitamama MSSLC gi complex ta sananaba khananeba leire state asigi Sumang Lilabu national amadi international gi thakta puthokpiramba Sumang Lila associations kayabu malemgi thak tana singkhatpiramba ozana lekhidabada Manipur State Sumang Lila Council na awa phongdokhi Loisalo mo pa mo kana pisire Rural Route Market Am-Istv district ki Nambol City block ki manungda leiba leima pokpam makhalakai community hall da hogdokre Miko se pau de estimate pe jaba Manipur pau matang salu senjari meng tabi kunong pom kana product